कोरोना Amadi Leibaki Erang Sokhankhiba Mahei Crore kaya Thadadunasu Menkhatpa Ngamlaroi HAINA KHANGABOK KENDRAGI MLA OKRAM SURJAKUMAR ngasi FONGDOKHRE wafam asi ngasi Thawal district ki manung chana leiba Wangjing Lamding community hall da leikidraba Kumar Aribamgi mingda mahaki imung manung na kachaba ahanba ke memorial award yenthokpagi thoram ama pangthokiba thoram adu da FONGDOKHIBani ngasi ki thoram adu da KHANGABOK assembly constituency ki MLA OKRAM SURJAKUMAR amadi assembly constituency asimaki hanegi MLA OKRAM Landoni na athoiba mithunglen oiki ngasi ki thoram adu ka mari leinana MLA SURJAKUMAR na makha tana FONGDOKHIBada haukiba chahi khara asida corona na amadi lan asina maram oiraga mahiroi kaya punsi mangkhre amadi mahai kaya amasu mangkhiba adudi Crore kaya ama thajinduna su amuk hanjinba ngamlaroi haiki academic atmosphere da yamna chauna gap ama leikhiba asi amuk khana fukatpada tungi yumbi oirakadorba kaya da achauba mangjaba oiragadabani haiki thoram madugi president gi warol pireduna OKRAM Landoni na haikibada aikhoigi icha singna class 10 12 ki matamasida mama mapa singna thamoidagi semningba amadi oihaningba amaga loinana awaba thidana guardian singna hotnaminasi haiki ngasi ki thoram aduda mana mathum phangkraba mahiroi sing adudi handak chahi gi haidokiba bose malauba class 10 gi exam da lamding wangjing area gi khwaidagi ma wangna phanglaba mahiroi Justin Laistram ga loinana mahiroi manga kose malauba class 12 arts tagi kaisam hana science da ria khwairakpam amadi commerce stream da warepam Lydia Devi yauna state ki thakta district amadi wangjing lamding area gi makok mathang takraba mahiroi punna kuntarukta sel amadi momento khutsinaki aroibada Thawal district ki oina khwaidagi ahal oiraba district senior journalist award amasu hauzik all India radio gi Thawal paumi soibam binoida journalist award khusinaki ngasi gi thoramadu Manipur University of Culture gi librarian TS Khomdon Chaugyame higher secondary school gi principal M Mohindro amadi Lamding higher secondary school gi principal and Bimolini su thoramadu gi athoiba mitunglen oina saruk yaki